ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝ ꯈꯨꯅꯨ ꯑꯃꯗꯤ ꯂꯥꯡꯕꯟꯊꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯔꯕꯤ ꯇꯣꯝꯕꯤꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯑꯃꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏꯅ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯛꯌꯦꯟꯕꯤꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯒꯤ ꯅꯨꯄꯤ, ꯃꯍꯥꯛꯀꯤꯅ ꯃꯃꯧ ꯅꯨꯄꯤ ꯁꯤꯡꯒꯥꯔꯩꯁꯨ ꯂꯩꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ ꯐꯥꯒꯗꯧꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯤꯡꯒꯥꯔꯩ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ, ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯑꯁꯤꯅ ꯃꯅꯦꯝꯕꯨ ꯃꯍꯥꯛꯅ ꯇꯠꯇꯅ ꯑꯣꯠꯄꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯇꯣꯝꯕꯤꯅ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯕꯨ ꯃꯪꯐꯥꯎꯅꯕ ꯉꯝꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯇꯨꯃꯤꯟꯅ ꯀꯌꯥ ꯀꯞꯆꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯤꯡꯒꯥꯔꯩꯅ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯊꯥꯗꯩ꯫ ꯑꯗꯨꯒ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯤ ꯑꯃꯣꯠꯄꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯅ ꯁꯨꯗꯣꯛ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯂꯦꯝꯅ ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯩꯁꯤꯗ ꯊꯕꯛ ꯑꯃꯇ ꯇꯧ ꯍꯥꯏꯔꯨꯕꯗ ꯉꯝꯗꯦꯒ ꯅꯥꯔꯤꯒ ꯍꯣ ꯃꯤꯔꯦꯝ ꯊꯥꯛꯄꯗ ꯋꯥꯔꯤꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯊꯤꯕꯣꯡꯗꯣ ꯂꯥꯝꯂꯛꯇꯨꯅ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯔꯛꯂꯅꯤꯅꯦ꯫ ꯆꯠꯂꯣ ꯐꯤ ꯑꯁꯦ ꯑꯃꯨꯛꯇ ꯊꯨꯅ ꯁꯨꯔꯨꯆꯣ." ꯁꯣꯜꯂꯕꯤ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯥ ꯀꯌꯥ ꯑꯁꯤꯕꯨ ꯏꯟꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯈꯖꯤꯛ ꯍꯦꯛ ꯈꯨꯝꯂꯨꯕ, ꯉꯥꯡ ꯁꯛꯂꯨꯕꯗ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯍꯦꯛꯇ ꯍꯥꯞꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯍꯥꯛ ꯆꯩꯔꯥ ꯀꯌꯥ ꯍꯦꯟꯈ꯭ꯔꯦ, ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯆꯩꯁꯤꯡꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯆꯥꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏꯁꯨ ꯑꯄꯣꯛꯄꯤ ꯃꯍꯥꯛꯀꯤ ꯋꯥꯕꯨ ꯇꯥꯕꯤꯗ꯭ꯔꯦ, ꯊꯥꯖꯕꯤꯗ꯭ꯔꯦ꯫ ꯅꯧꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯦꯝꯅꯤꯅꯦ꯫ ꯅꯅꯦꯝ ꯑꯃꯗꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯥꯁꯦ ꯊꯧꯗꯥꯕ ꯍꯧꯅꯕ꯭ꯔꯥ? ꯅꯪ ꯌꯥꯝꯅ ꯅꯋꯥꯡꯂꯦꯀꯣ꯫ ꯀꯔꯤ? ꯃꯤꯔꯦꯝ ꯅꯪꯅꯁꯨ ꯊꯕꯛ ꯑꯃ ꯄꯤꯕꯗ ꯉꯝꯅꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯄꯥꯎꯊꯥꯡꯕꯁꯨ ꯁꯥꯏ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯅꯣ? ꯐꯤ ꯈꯖꯤꯛ ꯑꯁꯤ ꯁꯨꯕꯗ ꯅꯪ ꯁꯤꯕꯗꯤ ꯁꯤꯔꯣꯏꯗꯅ ꯌꯨꯝꯁꯤꯗ ꯐꯝꯆꯥ ꯆꯥꯔꯒ ꯑꯗꯨꯃꯛ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯑꯩ ꯃꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦ꯫ ꯏꯄꯥꯡꯒꯜ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯅꯄꯨꯔꯣꯏꯕꯕꯨ ꯆꯥꯎꯅꯕ ꯑꯩꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗꯁꯨ ꯏꯁꯥ ꯑꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯗꯅ ꯁꯨ ꯅꯣꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯕ ꯉꯝꯂꯨꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯕꯛ ꯑꯃꯠꯇ ꯃꯥꯏꯄꯨꯅꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯒꯤ ꯃꯄꯥꯟ ꯇꯥꯡꯖꯗꯨꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯕ, ꯅꯥꯌꯣꯛ ꯅꯥꯀꯣꯟꯕꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯧꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯆꯥ ꯑꯁꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯂꯃꯟ ꯊꯧꯔꯤꯕ꯭ꯔꯥ ꯅꯍꯥꯛꯀꯤꯗꯣ? ꯀꯅꯥꯒꯤ ꯑꯍꯜ? ꯁꯨꯒꯗꯕꯅꯤ ꯊꯕꯛ꯫ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯃꯐꯝ ꯀꯥꯏꯗꯅꯣꯃ ꯆꯠꯄꯤꯈ꯭ꯔꯣ." "ꯍꯩ, ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ꯫ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ꯫ ꯅꯄꯥꯝꯗ ꯂꯩꯍꯧꯕ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯕ꯭ꯔꯥ? ꯀꯔꯤ ꯋꯥꯅꯣꯗ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯒꯨꯝꯕꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯍꯧꯅꯗꯦ꯫ ꯅꯪꯗꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ꯫ ꯃꯤꯅꯥꯏ ꯅꯪꯅꯁꯨ ꯃꯄꯨꯅ ꯄꯤꯕ ꯁꯤꯟꯊꯥꯗ ꯑꯋꯥꯏ ꯑꯈꯨꯝꯒ ꯇꯧꯔꯗꯅ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯐꯤꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯁꯨꯔꯨꯆꯣ, ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯄꯤꯖꯔꯣꯏ." ꯇꯣꯝꯕꯤ ꯃꯃꯥꯡ ꯊꯛꯇꯗꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯈꯛ ꯃꯥꯟꯅꯗꯦ꯫ ꯋꯥꯈꯜ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤꯀꯣ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯁꯨ ꯍꯦꯟꯅ ꯅꯋꯥꯡꯂꯛꯂꯤ꯫ ꯑꯗꯨꯅ ꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯖꯔꯨꯅꯤ? ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯔꯛꯇ꯭ꯔꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯈꯔ ꯑꯗꯨꯛ ꯇꯧꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗ ꯅꯪꯗꯤ ꯑꯩꯁꯦ ꯃꯤꯅꯥꯏꯒꯨꯝꯅ ꯎꯔꯨꯔꯕ ꯑꯣꯏꯔꯦꯀꯣ? ꯍꯩ, ꯅꯍꯥꯛꯇꯛ ꯁꯥꯒꯩ ꯑꯁꯦ ꯂꯩꯈꯥꯇꯅ ꯆꯤꯡꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯒꯤ ꯊꯕꯛꯄꯨ ꯑꯩꯅ ꯇꯧꯔꯨꯒꯅꯤ? ꯍꯥꯍꯥꯌꯣ! ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥ ꯍꯥꯏꯕ? ꯅꯣꯛꯆꯅꯤꯡꯗ꯭ꯔ ꯌꯦꯡꯉꯨꯅꯦ꯫ ꯄꯥꯝꯖꯗꯦ ꯅꯪꯒꯤ ꯅꯆꯥ ꯅꯃꯧꯒ ꯑꯣꯏꯕꯒ꯫
ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇ ꯅꯪꯅ ꯇꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯕ ꯐꯪꯂꯣꯏ ꯍꯥꯏꯕꯁꯦ ꯑꯁꯤꯃꯇꯪꯗꯤ ꯅꯪ ꯀꯥꯎꯒꯅꯨ꯫ ꯏꯆꯥ ꯑꯅꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯛꯈ꯭ꯔꯕꯤ ꯃꯃꯥ ꯑꯃꯅꯤ ꯑꯩ꯫ ꯅꯪꯅ ꯂꯨꯈꯥꯛꯀꯨꯝꯅ ꯄꯤꯖꯕ ꯆꯥꯛ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯅ ꯆꯥꯔꯤꯕꯗꯨꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯔꯟꯕꯨ ꯆꯥꯕꯅꯤ꯫ ꯀꯔꯤ? ꯅꯆꯥꯅꯨꯄꯥꯒꯤ ꯃꯔꯟ ꯀꯥꯏꯅ? ꯅꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯟ ꯀꯅꯥꯝꯇꯅ ꯆꯥꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯕ ꯁꯥꯔꯗꯅ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯃꯈꯥꯗꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯑꯃꯨꯛ ꯈꯣꯝꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯆꯩ꯫ ꯃꯍꯥꯛꯅ ꯉꯁꯤ ꯀꯞꯂꯤꯕ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯑꯃꯨꯛꯇ ꯀꯞꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯅꯤ꯫ ꯇꯣꯝꯕꯤꯅ ꯏꯆꯥꯁꯤꯡꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣꯝ ꯑꯁꯤꯕꯨ ꯄꯥꯡꯒꯜ ꯏꯌꯦꯡ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯏꯆꯥꯁꯤꯡꯒꯤ ꯃꯔꯨꯝ ꯊꯨꯞꯇꯨꯅ ꯍꯤꯡꯖꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯖꯕꯇ ꯉꯥꯏꯔꯦ꯫ ꯍꯦ ꯅꯨꯄꯤ, ꯅꯨꯄꯤꯅ ꯐꯠꯇꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ꯫ ꯅꯨꯄꯤ ꯅꯪ ꯑꯃꯅ ꯏꯃꯨꯡ ꯑꯃ, ꯂꯩꯕꯥꯛ ꯑꯃꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕ ꯉꯝꯃꯤꯀꯣ꯫ ꯅꯨꯄꯤ ꯅꯪꯅ ꯏꯒꯤ ꯑꯁꯦꯡꯕ ꯃꯔꯤ ꯐꯥꯎꯕ ꯊꯗꯠꯇꯨꯅ ꯃꯃꯥ ꯃꯄꯥ, ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯥꯛꯃꯨꯊꯛꯇ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯔꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯀꯟꯃꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯇꯣꯝꯕꯤ ꯆꯔꯥ ꯑꯗꯨꯃꯛ ꯍꯦꯜꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯂꯥꯡꯕꯟ ꯊꯥꯅꯤ꯫ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯗ ꯇꯣꯝꯕꯤꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯕꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯇꯝ ꯑꯗꯨ ꯌꯨꯝꯕꯥ ꯂꯝꯕꯤꯗ ꯅꯧꯅ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯩ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯁꯦꯜ ꯂꯧꯒꯅꯤ ꯆꯠꯈꯤꯕꯗꯨ ꯂꯧꯕꯤꯔꯛꯂꯕ꯭ꯔꯥ? ꯇꯣꯟꯖꯥꯎꯅ ꯈꯨꯝꯃꯤ, ꯂꯧꯔꯛꯂꯦ꯫ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯄꯗ ꯄꯨꯒꯗꯕꯈꯩꯗꯣ ꯉꯁꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯣꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤ, ꯑꯩꯒꯤꯁꯨ ꯈꯔ ꯂꯩꯁꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯗꯨꯅ ꯅꯪꯅ ꯍꯩꯁꯣꯏ ꯁꯣꯏꯒꯗꯕꯅꯤ꯫ ꯇꯣꯟꯖꯥꯎ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯍꯔꯥꯎ ꯃꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯖꯕ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤꯅ ꯑꯍꯟꯕ ꯃꯐꯤ ꯑꯃ ꯅꯥꯂꯞ ꯇꯧꯅ ꯁꯦꯠꯆꯤꯟ ꯆꯥꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯇꯣꯟꯖꯥꯎꯅ ꯍꯥꯏ, ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯒꯗꯧꯔꯤꯕꯁꯦ? ꯍꯩ ꯈꯔ ꯈꯛꯇ ꯂꯩꯁꯤꯗ, ꯌꯥꯝꯅꯁꯨ ꯂꯩꯒꯨꯝꯁꯤ꯫ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯣ꯫ ꯇꯣꯝꯕꯤꯅ ꯀꯩꯊꯦꯜꯗꯒꯤ ꯍꯩꯖꯥꯡ, ꯍꯩꯀ꯭ꯔꯨ, ꯊꯝꯆꯦꯠ, ꯍꯩꯅꯧꯖꯣꯝ, ꯌꯨꯕꯤ, ꯀꯣꯝꯂꯥ, ꯀꯝꯐꯣꯏ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯃꯄꯥꯝꯗ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯣꯟꯖꯥꯎꯁꯨ ꯃꯐꯤ ꯅꯥꯂꯞ ꯇꯧꯕ ꯑꯃ ꯁꯦꯠꯇꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏ, ꯅꯪꯕꯨ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯤꯃꯇꯪꯒ ꯁꯤꯖꯤꯟꯒꯦ ꯇꯧꯕꯅꯤ, ꯀꯣꯆꯤꯁꯦ ꯀꯣꯠꯄ ꯌꯥꯗ꯭ꯔꯦ꯫ ꯀꯗꯥꯏ, ꯑꯩ ꯇꯧꯕꯤꯒꯦ꯫ ꯇꯣꯟꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯗꯨꯕꯨ ꯁꯤꯕꯤꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ, ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯅꯪꯒꯤ ꯃꯤꯠꯇ ꯑꯗꯨꯛ ꯐꯖꯕ ꯋꯥꯅꯤꯗ꯫ ꯁꯦ, ꯊꯦꯡꯂꯒꯅꯤ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯣꯟꯖꯥꯎꯅ, ꯍꯩ ꯌꯥꯎꯕ ꯈꯥꯎꯁꯤꯃ ꯑꯩꯅ ꯄꯥꯏꯔꯛꯂꯒꯦ꯫ ꯅꯪꯗꯤ ꯀꯔꯤꯁꯨ ꯄꯥꯏꯔꯒꯅꯨ, ꯅꯪ ꯋꯥꯅꯤ, ꯅꯪ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯇꯣꯟꯖꯥꯎ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤꯊꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄꯟꯊꯨꯡ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯍꯩꯁꯣꯏ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯣꯝꯕꯤꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯩꯁꯣꯏ ꯁꯣꯏꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯟꯖꯥꯎꯅ ꯌꯥꯍꯧꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯟꯖꯥꯎꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯐꯝꯊꯩ, ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒꯤ ꯂꯩꯔꯦꯝꯕꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩꯗꯤ꯫ ꯆꯠꯊꯣꯗ, ꯁ꯭ꯋꯥꯏꯗꯒ ꯐꯝꯂꯛꯀꯅꯨꯁꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯏꯒꯤ ꯊꯕꯛꯅꯤ꯫ ꯌꯥꯍꯧꯔꯕꯗꯤ ꯅꯆꯤꯟꯅꯌꯥ ꯁꯦꯡꯗꯨꯅ ꯆꯥꯏꯊꯕꯤꯔꯨꯔꯣ꯫ ꯉꯥꯏꯍꯥꯛ ꯐꯝꯈꯤꯅꯤ ꯑꯩꯗꯤ꯫ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯦ ꯌꯦꯡꯈꯤꯅꯤ꯫ ꯇꯍꯣꯏꯗꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕ꯫ ꯑꯄꯨꯝꯕ ꯅꯪꯅ ꯁꯤꯗ ꯐꯝꯂꯕꯗꯤ ꯂꯥꯏꯅ ꯍꯩꯁꯣꯏꯁꯤꯡꯁꯦ ꯑꯃꯠꯇ ꯆꯥꯕꯤꯔꯣꯏ꯫ ꯑꯩꯕꯨ ꯑꯄꯨꯝꯕ ꯀꯥꯏꯅ? ꯇꯣꯝꯕꯤ, ꯀꯔꯤ ꯍꯥꯏꯒꯦ? ꯃꯇꯝ ꯑꯁꯤꯗ ꯇꯣꯟꯖꯥꯎꯅ ꯋꯥꯐꯝ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯟ ꯈꯔ ꯅꯧꯊꯔꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯁꯨꯝꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯇꯔꯄꯟ ꯈꯨꯗꯤꯡꯗ ꯍꯩꯁꯣꯏ ꯁꯣꯏꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ, ꯏꯄꯨꯁꯤꯡꯒꯤ ꯃꯐꯝꯗ ꯀꯠꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ
ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯃꯨꯛ ꯁꯤꯜꯂꯔꯦ꯫ ꯇꯣꯝꯕꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕꯟ ꯊꯥꯗꯗꯤ ꯇꯔꯄꯟ ꯍꯩꯁꯣꯏ ꯁꯣꯏꯗꯨꯅ ꯀꯠꯂꯛꯎꯀꯣ꯫ ꯍꯩꯗꯦ, ꯀꯔꯤ ꯋꯥꯅꯣ? ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯃꯇꯨꯡꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯄꯥꯝꯕ ꯁꯥꯒꯩ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯉꯥꯛꯇꯨꯅ ꯂꯥꯡꯕꯟ ꯊꯥ ꯈꯨꯗꯤꯡꯗ ꯇꯔꯄꯟ ꯍꯩꯁꯣꯏ ꯁꯣꯏꯗꯅ ꯇꯝꯒꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯅꯆꯥ ꯅꯃꯧꯁꯤꯡꯗ ꯇꯝꯕꯤꯍꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯇꯝꯕꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯃꯥꯡꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯟꯁꯤꯡꯅꯁꯨ ꯃꯄꯥ ꯃꯄꯨꯕꯨ ꯀꯥꯎꯗꯕ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯕꯨ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯣꯜꯂꯕꯤ ꯇꯣꯝꯕꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯁꯤꯡꯒꯥꯔꯩꯗꯨ ꯐꯠ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯅꯥꯁꯤꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯤꯔꯤꯕꯗꯨꯅ? ꯇꯥꯅꯤꯡꯗꯦ, ꯁ꯭ꯋꯥꯏꯗꯒ ꯀꯞꯂꯛꯀꯅꯨ꯫ ꯀꯞꯀꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯅꯣꯝ ꯆꯠꯂꯒ ꯀꯞꯄꯨꯆꯣ꯫ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ꯫ ꯁꯤꯡꯒꯥꯔꯩꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ, ꯍꯣ ꯉꯝꯖꯗ꯭ꯔꯦ, ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯊꯟꯇꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯤꯔꯦꯝ ꯊꯥꯛꯂꯤꯕ꯫ ꯅꯍꯥꯟꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯀꯣꯝꯂꯗꯕꯅꯣ꯫ ꯁꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯁꯤꯗꯦꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ꯫ ꯑꯅꯝꯅ ꯃꯔꯣꯟ ꯑꯃ ꯀꯠꯂꯤꯕ꯫ ꯃꯥꯏꯗ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦꯗ꯫ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ꯫ ꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯇꯨꯅ ꯃꯊꯟꯇ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯇꯨꯝꯗꯦ꯫ ꯋꯥꯈꯜ ꯑꯗꯨꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯕꯨ ꯍꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯂꯥꯏꯖ ꯆꯤꯟꯊꯔꯤ꯫ ꯋꯥꯈꯜ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯃꯥꯂꯦꯝ ꯑꯁꯤꯗ꯫ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟꯕꯨ ꯃꯄꯣꯛ ꯇꯔꯦꯠꯔꯛꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅꯁꯨ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯑꯁꯤꯗꯤ ꯀꯗꯥꯏ? ꯃꯈꯣꯏꯅ ꯑꯩ ꯑꯁꯤꯕꯨ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕ꯭ꯔꯥ? ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯕ ꯉꯝꯕꯁꯨ ꯅꯨꯄꯤ, ꯑꯗꯨꯒ ꯃꯔꯤ ꯑꯅꯤ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯥꯗꯠꯄ ꯉꯝꯕꯁꯨ ꯅꯨꯄꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯈꯣꯏꯒꯤ ꯂꯨꯇꯣꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯗꯨꯇꯅ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯈꯣꯏꯇꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅꯕꯤꯗ ꯅꯨꯄꯤꯗꯤ ꯑꯔꯦꯞꯄ ꯁꯥꯒꯩ ꯂꯩꯇꯦ ꯍꯥꯏꯅꯔꯤ꯫ ꯁꯥꯒꯩ ꯑꯃꯗ ꯄꯣꯛꯂꯕꯁꯨ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯧ, ꯁꯥꯒꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅ ꯅꯥꯀꯣꯟꯕꯤꯕꯁꯤꯅꯤ ꯃꯧ ꯑꯃꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯠꯇꯕ꯭ꯔꯥ? ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯤ꯫ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯗꯕꯅ ꯅꯨꯡꯁꯤꯕꯕꯨ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯉꯥꯏ꯫ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ꯫ ꯅꯈꯣꯏꯅ ꯂꯥꯛꯅꯒꯦ ꯍꯥꯏꯅ ꯂꯥꯛꯅꯔꯕꯗ ꯅꯨꯃꯤꯠ ꯃꯁꯤꯡꯗꯤ ꯀꯔꯤꯁꯨ ꯀꯨꯏꯔꯔꯣই꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯎꯠꯈꯤꯕ ꯊꯧꯒꯜꯂꯣꯟꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯛꯈꯤꯒꯅꯤ꯫ ꯅꯤꯡꯉꯝꯗꯕꯅ ꯄꯤꯔꯛꯄ ꯆꯩꯅꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯃꯇꯝꯗꯨꯗ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯥꯡꯕꯟ ꯊꯥꯒꯤ ꯇꯔꯄꯟ ꯍꯩꯁꯣꯏ ꯀꯠꯄꯒꯤ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯤꯅꯤꯇ ꯉꯥꯏꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝ ꯈꯨꯅꯨ ꯑꯃꯈꯛꯅ ꯏꯅ ꯁꯥꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯥꯡꯂꯦꯟ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯝꯃꯤ꯫ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯈꯣꯏꯁꯨ ꯂꯝ ꯈꯨꯅꯨꯒꯤ ꯁꯛꯇꯝꯗ ꯂꯥꯡꯑꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕꯤꯔꯅꯕ ꯄꯥꯎꯗꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯩꯅ ꯄꯥꯡꯒꯜ ꯐꯔꯤꯉꯩꯗꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏꯒꯤ ꯍꯩꯁꯣꯏ ꯀꯠꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯍꯥꯗ ꯅꯥꯏꯇꯣꯝ ꯄꯥꯏꯔꯛꯄꯤ ꯆꯦꯛꯂꯥꯎ, ꯅꯪꯕꯨ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯔꯥ? ꯅꯗꯣꯝ ꯅꯊꯟꯇ ꯂꯩꯕꯗ ꯋꯥꯔꯗꯨꯅ ꯑꯩꯕꯨꯁꯨ ꯀꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯉꯥꯏꯔꯝꯈꯣ꯫ ꯂꯝ ꯈꯨꯅꯨꯅ ꯇꯣꯡꯕꯁꯦ ꯆꯦꯡ ꯍꯋꯥꯏ ꯊꯥꯕꯤꯗ꯭ꯔꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅꯩ꯫ ꯑꯩ ꯆꯦꯡ ꯂꯧꯊꯣꯛꯂꯨꯒꯦ꯫ ꯇꯣꯡꯂꯝꯈꯣꯀꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕꯤꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯆꯦꯡꯐꯨ ꯑꯗꯨꯕꯨ ꯐꯥꯛꯇꯨꯅ ꯆꯦꯡ ꯈꯨꯗꯥꯞ ꯑꯃꯃꯨꯛ ꯂꯧꯊꯣꯛꯏ꯫
ꯃꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯅ ꯊꯧꯔꯛꯏ꯫ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯆꯦꯡ ꯃꯔꯨꯁꯤꯡ ꯑꯗꯨꯕꯨ ꯊꯥꯔꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯤꯟꯖꯥꯛ ꯊꯥꯔꯕꯅꯤ, ꯆꯥꯔꯣ ꯂꯥꯛꯑꯣ, ꯄꯥꯏꯊꯔꯛꯂꯣ꯫ ꯂꯝ ꯈꯨꯅꯨ ꯃꯍꯥꯛꯅ ꯄꯥꯏꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯗꯒꯤ ꯁꯤꯡꯒꯥꯔꯩ ꯑꯣꯏꯅ ꯁꯠ ꯄꯥꯏꯊꯣꯔꯛꯏ꯫ ꯃꯅꯦꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯦꯡ ꯆꯥꯛꯀꯤ ꯃꯃꯜꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯔꯦꯝꯕꯗ ꯆꯦꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯨꯟꯊꯗꯨꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯁꯤꯗꯦꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯁꯣꯝꯗꯅ ꯑꯩꯅ ꯂꯤꯛꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯄꯥꯃꯨ ꯌꯥꯊꯛ ꯍꯥꯏꯕꯁꯦ ꯈꯪꯗꯦꯅꯦ꯫ ꯇꯣꯝꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯃꯧ ꯏꯕꯦꯝꯃ, ꯂꯝ ꯈꯨꯅꯨꯅ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯈꯣꯡꯕꯁꯤꯗ ꯑꯗꯨꯛ ꯆꯦꯡ ꯈꯔ ꯊꯥꯕꯅꯤ꯫ ꯎꯆꯦꯛꯅ ꯌꯨꯝꯗ ꯇꯣꯡꯂꯒ ꯅꯪꯅ ꯃꯁꯤꯗ ꯆꯦꯡ ꯊꯥꯕꯁꯤꯅ ꯀꯔꯤꯒꯤ? ꯎꯆꯦꯛꯅ ꯑꯇꯣꯡ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯍꯣꯟꯗꯣꯛꯇꯨꯅ ꯊꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯊꯕꯛꯇꯤ ꯁꯨꯗ꯭ꯔꯕꯅꯤꯅ ꯑꯋꯥꯕꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯩ, ꯅꯪꯅ ꯃꯥꯡꯍꯟ ꯇꯥꯍꯟꯕꯗ ꯌꯥꯗ꯭ꯔꯦ, ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ꯫ ꯍꯩ, ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ? ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕꯤ ꯅꯪꯕꯨ ꯅꯨꯄꯤꯔꯥ? ꯍꯦꯟꯃꯜꯂꯤ ꯅꯪꯒꯤ ꯁꯥꯖꯠꯇꯣ, ꯈꯥꯡꯒ ꯌꯧꯅ ꯈꯥꯡꯕꯅꯤ꯫ ꯅꯄꯥꯝ ꯂꯝꯗꯝꯗ ꯏꯟꯊꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯅꯀꯨ ꯅꯅꯦꯝꯗ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ꯫ ꯁꯤꯡꯒꯥꯔꯩ ꯐ꯭ꯔꯤꯡ ꯁꯥꯎꯒꯠꯈꯤꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯇꯥꯒ ꯌꯧꯅ ꯇꯥꯕꯅꯤ꯫ ꯍꯅꯨꯕꯤ, ꯅꯪ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯂꯦꯝꯅꯁꯨ ꯊꯥꯛꯄꯤꯕ, ꯑꯗꯨꯒ ꯎꯁꯤꯠꯇꯕꯁꯨ ꯁꯥꯕ, ꯈꯪꯒꯅꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯦꯡꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯏ꯫ ꯇꯣꯝꯕꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯩꯇꯤꯡꯒꯥꯏꯊꯛ ꯑꯗꯨꯗ ꯆꯤꯡꯕꯒꯤ ꯈꯨꯏꯔꯕ ꯎꯟꯁꯥ ꯑꯗꯨꯁꯨ ꯍꯨꯕꯥꯠꯂꯦ꯫ ꯈꯪꯂꯕ꯭ꯔꯥ? ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯦꯝꯅ ꯂꯩꯕ ꯍꯩꯇ꯭ꯔꯥ? ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕ ꯁꯥꯏ꯫ ꯅꯪꯕꯨ ꯀꯌꯥꯝꯅ ꯑꯣꯌꯣꯡ ꯆꯥꯕ ꯅꯨꯄꯤꯅꯣ? ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯅꯪꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯤꯗꯣ꯫ ꯃꯗꯨꯒꯤ ꯆꯩꯔꯥꯛꯅꯤ ꯉꯁꯤ ꯅꯪꯅ ꯐꯪꯂꯤꯕꯁꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯦ꯫ ꯅꯨꯄꯤ ꯑꯁꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯌꯦꯟꯕꯤꯅꯤ꯫ ꯁꯛꯌꯦꯟꯕꯤꯅ ꯃꯈꯨꯠꯇ ꯌꯥꯜꯂꯛꯄ ꯈꯥꯎ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯨꯒꯠꯄꯤ꯫ ꯏꯃꯥ, ꯁꯣꯛꯄ꯭ꯔꯥ? ꯃꯃꯥꯒꯤ ꯈꯨꯏꯔꯕ ꯃꯈꯨꯕꯥꯛ ꯑꯃꯗꯤ ꯃꯈꯣꯡ ꯑꯗꯨꯗ ꯍꯨꯕꯥꯠꯇꯨꯅ ꯑꯉꯥꯡꯕ ꯏ ꯊꯣꯛꯂꯤꯕꯗꯨ ꯃꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯁꯛꯌꯦꯟꯕꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯅꯝꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃꯕꯨ ꯁꯥ ꯑꯣꯜꯂꯕ꯭ꯔꯣ? ꯀꯔꯤꯅꯣ ꯏꯃꯥ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯍꯦꯟꯃꯜꯂꯤ, ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯅꯪ꯫ ꯁꯤꯡꯒꯥꯔꯩꯅ ꯁꯠ ꯈꯨꯝꯃꯤ, ꯅꯨꯡꯉꯥꯏꯗꯦ ꯏꯕꯦꯝꯃ, ꯐꯠ ꯂꯥꯛꯂꯒ ꯑꯩꯕꯨ ꯍꯦꯛꯇ ꯋꯥꯔꯛꯄꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯣ, ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯆꯃꯣꯠꯅꯕꯤ ꯍꯟꯅꯨꯕꯤꯁꯦ, ꯅꯪꯒꯤ ꯅꯃꯥꯅꯦ ꯍꯥꯏꯕꯗꯥꯏ, ꯄꯨꯖꯈ꯭ꯔꯣ꯫ ꯃꯐꯝꯁꯤꯗꯒ ꯊꯝꯕꯤꯔꯝꯂꯒꯅꯨ, ꯆꯦꯡ ꯆꯥꯛ ꯌꯥꯝꯅ ꯇꯤꯡꯉꯤ꯫ ꯏꯅꯝꯃꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯄꯥꯝꯒꯤ ꯅꯃꯥ ꯅꯄꯥꯅ ꯑꯁꯤꯒꯨꯝꯕ ꯁꯖꯠ ꯑꯁꯦ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ? ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥ ꯅꯄꯥꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯨꯝ ꯅꯅꯦꯝ ꯅꯀꯨꯗꯁꯨ ꯀꯔꯤꯒꯤ ꯐꯥꯎꯕ ꯉꯝꯗꯦ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯗ꯫ ꯍꯩ, ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯪ꯫ ꯆꯠꯂꯣꯏ, ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯇꯥꯆꯧꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯒꯅꯤ꯫ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯈꯤꯅꯤ꯫ ꯅꯪꯅ ꯁꯣꯜꯂꯕꯤ ꯏꯃꯥ ꯑꯁꯤꯕꯨ ꯑꯣꯠꯄꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯏꯅ ꯄꯥꯎꯗꯝꯗꯨꯅ ꯈꯪꯍꯟꯈꯤꯒꯅꯤ꯫ ꯅꯪꯅꯗꯤ ꯈꯪꯉꯤꯔꯣꯏꯅꯦ, ꯁꯣꯜꯂꯕꯤ ꯏꯃꯥ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯁꯦ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯏꯒꯤ ꯃꯔꯤꯕꯨ ꯊꯗꯠꯀꯦ ꯈꯜꯂꯤꯕ ꯅꯪ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏ ꯅꯠꯇꯦ꯫ ꯅꯃꯥ ꯅꯄꯥꯗꯣ ꯂꯝꯆꯠ ꯁꯣꯏꯗꯅ ꯃꯣꯠꯂꯝꯒꯅꯤ꯫ ꯀꯔꯤ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯂꯝꯆꯠꯄꯨ ꯄꯨꯊꯣꯛꯇꯨꯅ ꯅꯪꯅ ꯋꯥ ꯉꯥꯡꯕ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯛꯌꯦꯟꯕꯤꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯦ꯫ ꯑꯗꯨꯒ ꯐꯨꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯛꯌꯦꯟꯕꯤꯅ ꯑꯁꯥꯎꯕꯅ ꯌꯣꯝꯂꯕ ꯃꯁꯥ ꯑꯗꯨꯅ ꯃꯅꯝꯃꯕꯨ ꯑꯣꯏꯅ ꯐꯨꯔꯝꯃꯤ꯫ ꯂꯩꯃꯥꯏꯗ ꯇꯨꯔꯤꯕ ꯇꯣꯝꯕꯤꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯈꯥꯝꯃꯤ꯫ ꯍꯩ, ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯇꯣꯛꯎ ꯀꯩꯗꯧꯒꯦ? ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯇꯣꯛꯎ ꯀꯩꯗꯧꯒꯦ? ꯈꯠꯅꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤ ꯁꯛꯌꯦꯟꯕꯤꯒꯤ ꯃꯁꯥ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯅꯪꯒꯤ ꯇꯥꯆꯧꯅ ꯍꯦꯛ ꯂꯧꯔꯤꯕ ꯅꯅꯝꯃꯅꯤ꯫ ꯃꯅꯝꯃ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯁꯥꯖꯠꯄꯨ ꯎꯠꯂꯨ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤ? ꯍꯧꯖꯤꯛꯃꯛ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯣ꯫
ꯁꯛꯌꯦꯟꯕꯤ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯇꯧꯅꯤ ꯇꯧꯔꯣꯏ ꯈꯪꯗꯅ ꯃꯅꯝꯃꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯔꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕꯤ ꯁꯛꯌꯦꯟꯕꯤꯅꯤ꯫ ꯁꯛꯌꯦꯟꯕꯤꯅ ꯃꯅꯝꯃꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯆꯤꯡꯍꯤ ꯁꯃꯥ ꯂꯨꯛꯂꯨꯗꯨꯅ ꯃꯄꯣꯛ ꯀꯥꯏꯗꯅ ꯊꯝꯖꯔꯤꯕ ꯁꯝ ꯑꯁꯤꯕꯨ ꯅꯪꯅ ꯐꯣꯏꯕ ꯆꯤꯡꯕꯁꯨ ꯁꯥꯏ, ꯈꯪꯒꯅꯤ꯫ ꯃꯍꯥꯛꯇ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ, ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯦ"꯫ ꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ, "ꯏꯕꯦꯝꯃ, ꯅꯪ ꯁꯥꯎꯒꯅꯨ, ꯅꯅꯥꯎ ꯑꯁꯤꯅ ꯈꯪꯗ꯭ꯔꯗꯨꯅ ꯇꯧꯈꯤꯕꯅꯤ, ꯅꯪ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯒꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏꯗꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯇꯨꯅ ꯅꯝꯕꯣ ꯑꯃꯒ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯃꯥ, ꯃꯆꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯑꯩ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯣꯛꯄ ꯉꯥꯏꯔꯝꯂꯤꯕ꯭ꯔꯥ"꯫ ꯑꯃꯨꯛꯁꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯐꯝꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯣꯏꯅꯔꯤꯕ ꯁꯛꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯋꯥꯐꯝ ꯈꯔ ꯂꯩꯔꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯖꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ, "ꯅꯨꯄꯤ, ꯀꯩꯗꯧꯔꯦ? ꯅꯈꯣꯏꯕꯨ ꯀꯩꯗꯧꯅꯔꯕꯒꯦ? ꯅꯁꯝ ꯑꯗꯨꯅ ꯂꯣꯏꯅ ꯐꯥꯔꯤꯕꯗꯨꯅ"꯫ ꯁꯤꯡꯒꯥꯔꯩꯅ ꯃꯈꯣꯟ ꯑꯣꯟꯗꯨꯅ ꯁꯠ ꯈꯨꯝꯃꯤ, "ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯅꯆꯟꯅꯨꯄꯤ ꯁꯛꯌꯦꯟꯕꯤꯁꯤꯅ ꯐꯣꯏꯔꯤꯕꯅꯤꯗꯅ, ꯐꯣꯏꯔꯤꯕ"꯫ "ꯁꯛꯌꯦꯟꯕꯤ, ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯅꯝꯃꯒꯤ ꯃꯁꯝꯕꯨ ꯐꯣꯏꯔꯤꯕ? ꯍꯥꯏꯌꯨ, ꯃꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ? ꯑꯗꯨꯒꯨꯝꯕ ꯂꯣꯟꯆꯠꯇꯨ ꯀꯅꯥꯅ ꯅꯉꯣꯟꯗ ꯇꯥꯛꯄꯤ"꯫ "ꯇꯥꯆꯧ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ". "ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯝꯕ ꯄꯥꯎꯕꯨ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯑꯁꯦꯡꯕ ꯄꯨꯝꯕꯗ ꯂꯣꯏꯅ ꯎꯔꯦ꯫ ꯏꯃꯥꯒ ꯏꯆꯦꯒ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠꯄꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤ ꯅꯈꯣꯏ"꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯑꯣꯠꯀꯅꯤ? ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝꯃꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯕꯗ ꯏꯃꯥꯅ ꯅꯣꯡꯃꯇ ꯊꯤꯡꯂꯨꯗꯦ꯫ ꯑꯄꯣꯛꯄ ꯏꯃꯥꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯐꯠꯇꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯈꯪꯒꯅꯤ, ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯅꯤ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ"꯫ ꯁꯛꯌꯦꯟꯕꯤꯅ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ, "ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯁꯣꯜꯂꯕꯤ ꯏꯃꯥꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯇꯥꯆꯧ, ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯒꯅꯨ"꯫ "ꯁꯥ ꯀꯩ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯅꯨꯄꯤ, ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯁꯤ, ꯌꯨꯝꯁꯤꯗꯒꯤ ꯄꯣꯠ ꯑꯃꯠꯇ ꯄꯨꯔꯛꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ パꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯡꯕ ꯍꯧꯏ꯫ ꯁꯣꯜꯂꯕꯤ ꯇꯣꯝꯕꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯡꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯈꯣ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯅꯤꯡꯂꯤꯕꯗꯣ, ꯃꯗꯨꯗ ꯏꯃꯥꯅ ꯈꯛ ꯈꯥꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯨꯗꯣꯜ ꯑꯃꯇꯪꯗꯤ ꯅꯪ ꯅꯃꯤꯠꯅ ꯄꯦꯟꯅ ꯌꯦꯡꯂꯝꯈꯣ꯫ ꯏꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯤꯅꯥꯏ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯅꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯃꯥ ꯑꯩꯅ ꯑꯃꯗꯤ ꯅꯆꯟꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯊꯥꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯃꯇꯗꯤ ꯌꯦꯡꯈꯣ"꯫ ꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯅ ꯆꯩ ꯊꯥꯡꯗꯨꯅ ꯑꯣꯠ ꯅꯩꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯑꯗꯨꯇꯕꯨ ꯈꯪꯍꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯏꯀꯥꯏ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯤ, ꯑꯗꯨꯒ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯟ ꯑꯗꯨꯕꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯧꯊꯣꯛꯂꯒ ꯌꯦꯡꯍꯜꯂꯤ꯫ ꯂꯨꯈꯣꯏ ꯃꯃꯥꯒꯤ ꯃꯅꯝꯗ ꯃꯈꯣꯡ ꯃꯈꯨꯠꯇ ꯆꯩꯐꯝ ꯇꯥꯅ ꯃꯨꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯔꯤ ꯆꯔꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯦꯠꯂꯤ, ꯑꯗꯨꯒ ꯍꯥꯏ, "ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ"꯫ ꯁꯛꯌꯦꯟꯕꯤꯅ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯇꯣꯝꯕꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯂꯨꯈꯣꯏꯅ ꯐꯝꯊꯔꯛꯇꯨꯅ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯣꯛꯇꯨꯅ ꯍꯥꯏꯖꯩ, "ꯏꯃꯥ, ꯅꯆꯥ ꯑꯩ ꯂꯥꯟꯖꯔꯦ, ꯑꯩꯅ ꯏꯃꯥꯕꯨ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦ꯫ ꯐꯠꯇꯕ ꯏꯃꯥꯇꯒꯤ ꯋꯥꯐꯝꯕꯨ ꯑꯩꯅ ꯇꯥꯗꯨꯅ, ꯑꯩꯅ ꯊꯥꯖꯔꯨꯗꯨꯅ ꯑꯩꯅ ꯏꯃꯥꯕꯨ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯏꯃꯥꯕꯨ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯏꯆꯥ ꯂꯥꯟꯗꯦ, ꯂꯥꯜꯂꯤꯕꯗꯤ ꯅꯃꯥ ꯑꯩꯅꯤ꯫ ꯁꯣꯜꯂꯕꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯨꯕꯁꯤꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯇ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ"꯫ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯊꯪ ꯑꯃꯨꯛ ꯍꯥꯏꯅꯩ꯫ ꯁꯤꯡꯒꯥꯔꯩ ꯃꯍꯥꯛ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯟꯗꯨꯅ ꯂꯩꯔꯨꯔꯕ ꯊꯃꯣꯏ ꯑꯗꯨ ꯑꯁꯨꯝ ꯄꯦꯠꯊꯔꯛꯂꯝꯃꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯊꯟꯇ ꯀꯞꯆꯔꯤ꯫
Mahakna tawkhiba thawongsing adu yamna lanba thawongni haibasi mahak masana khangjarakli. Lukhoina magi nupibu yengduna hai. Ayese imagi manangana sida segaiba nahong amada chawrakhibani. Aduga nangna ngasi aigi mabu asumna dakpham tana phuduna leiramlaba. Nangbusu aina phugani. Sakyenbina khami Singaraina manimboki makhong adubu konduna haijarai. Ima nacha yamna lankhri apangmi nacha aibu amukta nacha makni khanduna ngakpiyu namauta sengna lankhri. Singarai tasengna maithong adu pirangna pumchochotlammi. Mamagi makhong adubu chetna konduna kapchari. Tombi mamaugi matau adubu ubada mathamoida nungaitaba kaya ama phaujari. Mamau nupibu chingkhatpiduna hairai. Imana nangbu ngakpirabani se haugalu kap haidi kap kanu. Mani mamau adu thamoigi oiba asengba wahaina nungsina wari sanajari. Matau adubu ubada lukhoi amadi sakyenbina mabukningda haraujari. Makhoi anisu mamagi manakta phamtharai. Tombina macha mamaubu yengduna amuk hairai. Ichasa nakhoina wakhal tarakpa mikup asibu sohlabina maina khawrangna ngaijarakpani. Ngasidi pele imagi thamoise yamna nungairi. Mikup asibu phanglabada ai sirabasu yare. Karigi mana sigadoino imagi sengmu saktambu khangdraduna mirairurabasu haujikti nacha namauna imagi thoganbu maton lomna tawgadoribani. Nacha aikhoigi nangta nungaina laikhigadoini. Macha nupibu yengduna amuk makha tarai. Sakyenbe ima asibu imungda amukta pusinbiyu phamungda intina pothalo. Magi nupibu yengduna amu. Nupi nangna nabo asibu imungda pusilu. Khawma lairibasina karigina. Sakyenbina khummi. Tachau langban tarpanna yoksilakpa asida tarpan haisoi katnaba hailei khara thila amani. Phare phare nana mabo kathange imungda pusilu. Pumnamak adu imungda loini changkhirami. Numit ninigi matungni Singaraina mangol aduda mapi asengma setuna sumang aduda haisoi soiri. Tombiga lukhoigana dari aduda phamduna yengli. Singaraina mamabu yengduna hairai. Ima masi khanya yaradra kharaga soikisira. Yarani thongra asida kumduna haitharuro. Singaraina haisoi adubu puduna isingda haitharure. Amuk halaktuna mamabu yengduna hairai. Ayese nahan makhai yamna pangduna leirami. Aitana khanba wakhal asina chumlaboi hana khalure. Yum amada ahal haiba sima leibasina macha mamausingi asoiba samdokpiri. Adubu ainadi lana laurure. Ima nachaibu warauganuko. Ichana khangdaduna tawbani. Khanglakpa mikup asida nangi pukchensu honglakliba sidi. Imana nangwanda karisu sauba leite changno nathau tawjaruro. Lukhoina imana chaba yaba ahauba insang thonguko. Singarai imungda changkhri tombi waramba pumba phari. Mathamoida nokcheba phangli. Mapuroibana hairamkhibasing adubu pangthokpa amadi ngakpa ngamlabada maithong aduda nokfe tawjarakli. Nongma ikhang khanghaudana yumgi yanglen aduda lam khunu ahum marina tongduna leiri. Singaraina madubu uraduna laiwaikraba ipaipu singi thawaisingna onba lam khununi hainai. Soidana so chumramgani. Cheng thoiding puthokduna thabikhige. Imungdagi changduna seng thoiding mayam ama puthoraktuna sumang aduda thabiri. Lam khunu sing aduna paitharaktuna cheng thoiding sing adubu machinna chik chiktuna chari. Asumna yum aduda macha mamau singi thawganda khoyatu sitna tombi hingkhirami.